Mekiras tawrakleba phone da ngaglapna yengduna leiringaida call do miss call taakre amuka hana tawrai Mekiras call do paikhatlaga hello phawba haiba nangde phone tawrakleba duna nganglai leptana ai khoi tamo sawdu nangna phajilaga thamiraba thilau ko prap saida nanga chatkhiai magi phone su paikhalakti haiba ai khoi pabunga mungari na thomiramlaga ibung do mung phabiri raba Mekiras nok thorai aduga oi nayamba sidaina kaidobugi phadoiba matungda samnada wari amamuk phaijilaktuna hairai aduga pabung thingjinbadudi sorry tasing no audre do madi thoisna mibu thingjilaga sorry na yabra ba ha wa laithona gumsi ko ibung do puro nangna leite harisne aina thajabide soidana leramni ba lay tumli ICI ge na babarun gi number da call tawge toromani nangna tawbana hale nangna khara pabung oida haigro pakatnaramlani ado nangna call tawresibo kaigino babagi di aigi number yaude haibro babagi di aigi number yaude haibro basaugi phone yagidre adugi nang number yaude hai yamna ne ko tharaga ngano yare kusi thame yare thoisna magi thokpa manganglam laga phone du thamkre Mekiras phone du momo nok laga lei minal manga mok number du yeng laga lei mami ta mo urai ngasai thoisna na mapa sokpo ubada taping sensalakpadu mitlu dagi ira khajik sen khibadu su uki mitlogi irada ubada Mekiras ta singna nungaitaba ma phauki mana wakal soirudrabadi thoisnagi mitlu irado cheroi haidana khalaklibani Mekiras tapna machinda soli kaplagani hena nusiba phawi angawbane haigadawribra khalabasu kaidera nusi nangi saklon khuding adubo milu pirang mo phawba tahalo aina nangi thaithopinaba leirasu pamoi nasadagi nangi uput amata manghanba pamde aina asumna numito hokre Mekiras pung manga tarakpa dwaida mikap thoglai makhoi humdi hagodri tumli Roger gi makhongna Srinivas ki thabak ta thamlami Srinivas ki makhona mani tombagi mamaida asumna leramli ayuk tu da Mekiras pocket ta ki follow thoklaga makhoi ahum gi mawong du photo namli aduga WhatsApp te status ama thagatli caption dana yong dagi olai haibado sauningai leite thagalam laga phone do lok toksilaga pocket ta mohapsili madi mamai mami ta thoklurage do haiduna hagot kre mana mamai mami ta thokluga halakpada ahum do dumak tumduna lerami Mekiras ahum du ki manak changlaga hawdoi ahum du mamit phakli hawgotli Roger na ungya darage Mekiras na taret koi noi nu sidong leramni sina jele nang aingonda aduine taning de saksidi ba lupi phangdadi mai tawna bro mabani na ngangna badu Srinivas ka mani tombaga sawgatli Srinivas mamit phakli magi phone thirai phone lok hangaga pung kya tage haina yengbada mamit khangsing singlaga phuklaung hagotli aduga oh soidre dana idea ai soidre ba magi mataudu da tingak ahum du mangonda loini yengi mani tombana kaino kaidawrage Srinivas Mekiras don silaga nate nang phone se tawrakladi pai ba kaidawge haibani da saksidi ba miss call 40 ni larise oh soidre dana Mekiras na chalo yada hainade ko Mekiras ta singna nupi nahagi wari sanabasi kaya hainade aduna mama khoi ahumgi phone paiduna silent thamkhibani mani tombaga Roger ga sumagi magi phone yenglaga phone duna marai bakta thajilami Roger na party da nungai thoklubra bungasi nupi chenba soire ko mani tombana leita makha koija basi kaina adoraba oh makhoi ahumgi matawda Mekiras taningdri yam ware haibagi mawongda leithoklaga magi phone du da kari no khara koi otuna lei thoisnagi number du ubadu da message thasira haina khalli amuksu ikaiduna to asira haina khalli Mekiras wakhalda good morning kaina haibasi kaishu khaloidra natraga lana khadu jala asumna wakhalda du makchamam naraga leiringai da Roger na khanglaw laukhatli karino ha wase amutang di bab taw nang ko soiroi nang phone dagi Sylvia soirai kaino ha kaino ba soiroi di nanyu thaksilaga nangna Rosi da ngarang I love you hairi haisidi asi hairaga Sylvia do kapthorai Roger na ai gyan ta de hairedana kaino ba gyan ta de hairaga ekta yarabra ba bhai nang silo shilamuna se wa do hairaga call do phat kakthali Mekiras amadi makhoi ahum Roger gi mong du tingak yengi
Roger khara sauningbaga onthorappada makhoi ahumna mangonda pulap yenglambaduda saurapna aise amuk phabu udribo kaino noi khayengdubo Mekirasna nupina kai hairage bai yam saoidubo noi bazi mairabado pukangbado adu pame sembiyoy Roger si hairam lagawga tuna mapanda thokre Mekiras nok laga lehawi mani tombaga Srinivas ka dinokte matha sana makok hotuna lei Roger hoidu brush tawthoklaga chatnaba haidana makhoi mari thoklai makhoi gi gari duda kakhatlaga thauba hunakre ngayak thauraga ngarang nungdang sak sadabagi sak lamle haiduna lambida leirambo hotel amada sangduna sa kai ka thakli mani tomba Roger don sinduna nangna nupi sendura tawriduna hoi sendorabani nangsu seningaba mani tombana hajik nupi thiradi pana hatlani yadre khoi nupi sawam langi Srinivasna berani sipura mathangdaga sumai tawya ponte ko Mekirasna yam ware daide asumna ngai wari sanaraga satan du charaga mayum da hanakre somna thoisna hoigi imungdani leima mangondagi macha nupi bu kaurai Thoibia tabro nangbo kari tauri gemne angangni nane manai kan he kaladana Thoisna mamana kobudu taraduna maningdagi pisurambani toklaga thoklai ho tare mi maningda thabak tawrubani nate nangbu sak thongabro asti duna marola mami yambana loire charage hairo thiro hairaba sa thoklasi ima se chengen basu satoini nangbu na pagi saka pijakrabo chakre hidak su sakre pare dudi aikhoi musa thosi asamna mabani wari sanaduna imungda changlai chang ising sa thoklaga laimadi chengyen bachat kre thoisani imungi thabak loisili kari ama tawbada pung ama mukti dum takhrabani thoisnagi phone du silent thamaga magi kada thambana kolak patadre Mekiras thoisnada kol hanjin tawrai gari gi maramda wari sanana bahaidana adubu pairak mandabaduda mayumda chalage haina khalaktuna thabak mafamdagi thoisna hoigi mayumda lai gari khamlamlaga gate lomda changlai gate changlakpada thoisna sumangda phi surubagi phi mayam makanna palangkhokta phauri masamsu komlap sambul pulli ba sambul tabli nandai mana phi amu makan thokpada Mekiras tabli thoisna gi manak changsili mi ama lakpagi sawu mama phawbaduda yengthoklubada Mekiras oirambaduda thawasadana mana tawramliba thabaktu makha sathai Mekirasna phone tawbani subai pairakte thoisna khumdi phising du kana yan thokli Mekiras amuksu phone do paro da boidi thugai bige thoisna tasina dabi aduma khumdi matawdu Mekiras ta singna sauning badi oiri magi maching du laktuna kalapna hairai nangi se usitira ha angang ni kainu khumjilaktana abangasi thoisna di kannaga waga nganglakpaduda haiphet phi marumdagi cheptharaga yenglaga kaino kaidawrage Mekiras suglapna yenglaga ngangli boss khumda kai nangi si usitiro ingoda thoisna Mekirasna sagalakpaduda taptharaga hairai aido ngasaidagi thabak tawbada phone du silent thamkre ado kai leirage gari gi hage tawbani numin mangani mukchang ni na hairi haidana nangna phone du paikhalaktrabanina tawramliba thabak mayam si hundoklamnaga laklibani aduga sida laaga tathi nang tawbiba tadabani yare pabungda kharairo ai chatlage asi hairamnaga Mekiras khongthang kanna chatkri aduga gate ta gari khamlibadu kanna thauraga chatki thoisna Mekirasna tawramlibadu dang tingak ngakna yengduna lehawi wakhalda khalli aina khumnabagi sauriro maisibo is yam pakti saksiga sauning saujongna nawa laude asi hairaga pisingdu yan thoklaga imungda jangkhri Mekirasu thabak tawrasu tawpam khangde adum akhoirang khoi sauna duna lei awu ba khuding pang sauda saukhri pung ahum ta bangai bedama awaba moirami sign tawbiyuma unaba lakpa singdu amamamta unaning ba phawde aduna kona unarasi haiduna thadokibana anambani karigina mahangna suksauriba karimata sumari lenadaba nupi macha amagi matau aduda karigina masana sukhangjadi office timing hek loibaga atopa staff hawba chatna jingai Mekirasna hana chatkri athuba thabak ama leihobagi mangonda maklab asangmadu chawrap kanduna
ꯃꯥꯒꯤ ꯒꯥꯔꯤ ꯊꯝꯐꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯅ ꯊꯧꯗꯣꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥ ꯃꯁꯥꯅ ꯊꯧꯗꯣꯛꯑꯒ ꯆꯠꯈ꯭ꯔꯦ꯫ ꯃꯌꯨꯝ ꯌꯧꯔꯒ ꯒꯦꯠ ꯍꯥꯡꯗꯣꯛꯇꯨꯅ ꯒꯥꯔꯤꯗꯣ ꯒꯦꯔꯦꯖꯇ ꯊꯧꯖꯤꯜꯂꯤ꯫ ꯁꯨꯔꯖ ꯁꯨꯃꯥꯡꯗ ꯂꯩ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯒꯦꯠ ꯍꯥꯡꯗꯣꯛꯂꯛꯂꯤꯕꯗꯨ ꯃꯍꯥꯛꯅ ꯂꯣꯟꯁꯤꯜꯂꯒ ꯃꯦꯀꯤꯔꯥꯁꯅ ꯒꯦꯔꯦꯖꯇꯒꯤ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯅꯩ꯫ ꯁꯨꯔꯖꯅ ꯅꯨꯡꯇꯤꯒꯤ ꯍꯪꯕꯗꯧꯅ ꯉꯁꯤꯁꯨ ꯑꯗꯨꯝ ꯍꯪꯉꯤ, ꯌꯥꯝꯕꯨꯡꯆꯥ ꯀꯩ ꯁꯦꯝꯂꯛꯑꯣ ꯍꯥꯏꯕꯅꯣ? ꯃꯦꯀꯤꯔꯥꯁ ꯁꯨꯛꯂꯞꯅ ꯁꯨꯔꯖꯇ ꯌꯦꯡꯂꯒ, ꯑꯩꯅ ꯅꯍꯥꯟꯒꯩ ꯊꯛꯄꯗꯣ ꯈꯪꯗ꯭ꯔꯣ? ꯈꯪꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ ꯁꯦꯝꯂꯛꯀꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯀꯤꯔꯥꯁ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯁꯨꯔꯖꯅ, ꯃꯇꯥ ꯑꯃꯅꯤꯅ ꯃꯤꯍꯨꯜ ꯑꯃꯨꯛ ꯀꯥꯡꯉ ꯂꯥꯛꯏꯁꯤꯅ ꯀꯅꯥꯒ ꯑꯃꯨꯛ ꯋꯥꯏꯅꯔꯖꯥꯠꯅꯣ? ꯑꯁ ꯑꯩ ꯃꯥꯒ ꯂꯩꯃꯤꯟꯅꯕꯁꯦ ꯀꯣꯛ ꯀꯌꯥꯝ ꯍꯥꯀꯠꯆꯩꯗ꯫ ꯀꯔꯤ ꯁꯦꯝꯗꯣꯏꯅꯣ ꯑꯩꯕꯨ? ꯀꯣꯐꯤꯅ ꯍꯦꯟꯅ ꯄꯥꯝꯕꯅꯤ ꯑꯃꯨꯛ ꯆꯥꯗꯦ꯫ ꯍꯦꯔꯥ ꯁꯤ ꯑꯣꯏꯅ ꯁꯦꯝꯂ ꯄꯨꯔꯕ ꯑꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯁꯨꯔꯖꯁꯨ ꯀꯣꯐꯤ ꯁꯦꯝꯕ ꯀꯤꯆꯟꯗ ꯆꯪꯈ꯭ꯔꯦ꯫ ꯁꯨꯔꯖꯅ ꯀꯣꯐꯤ ꯁꯦꯝꯕ ꯂꯣꯏꯔꯒ ꯃꯦꯀꯤꯔꯥꯁꯀꯤ ꯀꯥꯗ ꯄꯨꯁꯤꯜꯂꯤ꯫ ꯃꯦꯀꯤꯔꯥꯁ ꯗ꯭ꯔꯦꯁ ꯐꯥꯎꯕ ꯍꯣꯡꯂꯝꯗ ꯐꯃꯨꯡꯗ ꯎꯞꯁꯤꯜꯂꯒ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯁꯨꯔꯖꯇꯨ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯏ꯫ ꯃꯦꯀꯤꯔꯥꯁꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯇꯨꯝꯕ ꯍꯧꯗꯣꯔꯛꯄꯁꯤ ꯌꯥꯝ ꯁꯥꯎꯕꯅꯤ꯫ ꯑꯁꯨꯝꯅꯁꯨ ꯅꯣꯡꯃꯇ ꯇꯧꯗ꯭ꯔꯤ꯫ ꯃꯥ ꯇꯨꯝꯂꯝꯕꯗꯒꯤ ꯀꯥ ꯊꯣꯡꯗꯨꯃꯛ ꯂꯣꯟꯁꯤꯟꯕꯤꯕꯅꯤ꯫ ꯉꯁꯤ ꯂꯣꯟꯁꯤꯜꯂꯝꯗꯕꯁꯤꯗ ꯊꯕꯛ ꯆꯠꯂꯨꯕꯁꯨ ꯍꯜꯂꯛꯇ ꯉꯥꯏꯔꯤꯕꯅꯤꯅ ꯇꯨꯝꯂꯝꯒꯤꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯕꯒꯤꯅꯤ꯫ ꯁꯨꯔꯖ ꯀꯧꯗ ꯌꯥꯗꯕꯅꯤꯅ ꯇꯞꯅ, ꯌꯥꯝꯕꯨꯡꯆꯥ ꯀꯣꯐꯤꯁꯤꯗ ꯊꯝꯃꯝꯃꯒꯦ꯫ ꯀꯣꯐꯤꯗꯨ ꯐꯃꯨꯡ ꯅꯥꯀꯟꯗ ꯂꯩꯕ ꯁꯥꯏꯠ ꯇꯦꯕꯜ ꯃꯆꯥꯗꯨꯗ ꯊꯅꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯡ ꯍꯦꯛ ꯂꯥꯟꯊꯣꯛꯈꯤꯕꯒ ꯋꯥꯏ ꯆꯪꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯏ꯫ ꯑꯁ ꯁꯤꯔꯝꯅꯤꯗ, ꯀꯩꯝꯕꯨ ꯍꯥꯏꯔꯛꯇ꯭ꯔꯤꯁꯤ ꯐꯔꯦ꯫ ꯑꯩꯗꯤ ꯀꯞꯁꯤꯅ ꯂꯪꯉꯗ꯭ꯔꯥꯅ ꯈꯜꯂꯨꯔꯕꯅꯤ꯫ ꯉꯥꯡꯗꯨꯅ ꯁꯨꯔꯖ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯦ꯫ ꯃꯦꯀꯤꯔꯥꯁꯇꯨ ꯃꯆꯤ ꯂꯦꯡꯗ ꯑꯗꯨꯃꯛ ꯍꯤꯞꯂꯒ ꯂꯩ꯫ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯁꯨ ꯀꯟꯅ ꯈꯤꯡꯂꯛꯏ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯄꯗꯨꯗ ꯃꯦꯀꯤꯔꯥꯁ ꯁꯥꯎꯔ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯌꯦꯡꯈꯠꯇꯕꯤꯗ ꯄꯥꯏꯈꯠꯂꯤ꯫ ꯔꯣꯖꯔꯅ, ꯚꯥꯏ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯦ ꯂꯥꯛꯑꯣ ꯑꯝꯇ꯫ ꯃꯦꯀꯤꯔꯥꯁ ꯁꯥꯎꯔꯞꯅ, ꯅꯪ ꯅꯨꯄꯤ ꯆꯦꯜꯂꯒ ꯅꯕꯥꯅꯤ ꯇꯨꯝꯕꯗꯣ ꯑꯩ ꯁꯪꯉꯣ ꯍꯥꯏꯔꯣ? ꯀꯔꯤꯅꯣ ꯈꯪꯗꯦꯕ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯣꯟꯗꯨ ꯀꯛꯊꯠꯈ꯭ꯔꯦ, ꯑꯗꯨꯒ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯖꯤꯜꯂꯤ꯫ ꯃꯦꯀꯤꯔꯥꯁꯇ ꯁꯥꯎꯕꯒꯤ ꯉꯥꯡꯊꯣꯛꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯣꯏꯕꯅꯤꯅ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯇꯨꯝꯂꯤꯕꯗ ꯍꯧꯒꯠꯇꯨꯅ ꯑꯣꯐ ꯇꯧꯈꯤꯕ ꯐꯣꯟ ꯑꯣꯟ ꯇꯧꯔꯒ ꯃꯅꯤꯇꯣꯝꯕꯗ ꯀꯣꯜ ꯇꯧꯏ꯫ ꯃꯅꯤꯇꯣꯝꯕꯅ, ꯍꯜꯂꯣ ꯚꯥꯏ, ꯔꯣꯖꯔ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯁꯦ ꯀꯥꯏꯗꯅꯣ? ꯀꯥꯏ ꯊꯩꯔꯤꯅꯣ? ꯊꯩꯐꯝꯗꯣ ꯂꯩꯇꯕꯒꯤ ꯀꯟꯅ ꯈꯟꯅꯔꯤꯌꯦ꯫ ꯃꯦꯀꯤꯔꯥꯁꯅ, ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜꯒꯤ ꯐꯥꯝꯗꯗꯤ ꯐꯖꯅ ꯂꯩ ꯐꯃꯨꯡ ꯀꯩꯀꯥ, ꯑꯗꯣ ꯑꯣꯏꯅ ꯊꯩꯔꯁꯤꯔꯥ? ꯂꯥꯞꯄꯦ ꯍꯥꯏꯒꯗ꯭ꯔꯥ? ꯈꯪꯗꯦꯅꯦ, ꯃꯁꯥꯗ ꯍꯪꯗ꯭ꯔꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯩ꯫ ꯃꯦꯀꯤꯔꯥꯁꯅ, ꯅꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗ꯭ꯔꯣ? ꯂꯩꯇꯤꯌꯦ, ꯑꯩꯒ ꯁ꯭ꯔꯤꯅꯤꯕꯥꯁꯀꯕꯨꯗꯤ ꯑꯩꯈꯣꯏꯗ ꯂꯩ, ꯔꯣꯖꯔꯗꯤ ꯂꯝꯕꯤꯗ ꯂꯩ ꯍꯥꯏ꯫ ꯃꯦꯀꯤꯔꯥꯁ ꯈꯨꯠꯇ ꯁꯤꯔꯤꯕ ꯒꯥꯔꯤ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯌꯦꯡꯉꯤ꯫ ꯄꯨꯡ 4:30 ꯇꯥꯒꯗꯕꯒꯤ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯦꯀꯤꯔꯥꯁꯅ, ꯌꯥꯔꯦ ꯑꯗꯨꯗꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ꯫ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ, ꯑꯗꯨꯒ ꯄꯥꯎ ꯍꯥꯏꯔꯛꯎꯀꯣ꯫ ꯃꯦꯀꯤꯔꯥꯁ ꯀꯣꯜꯗ ꯊꯝꯃꯒ ꯔꯣꯖꯔꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯏ꯫ ꯑꯍꯥꯟꯕ ꯇꯧꯕꯗ ꯄꯥꯏꯗꯦ ꯃꯥꯒꯤꯗꯨ, ꯁꯥꯎꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯅꯤꯔꯛ ꯇꯧꯕꯗ ꯄꯥꯏꯔꯛꯏ꯫ ꯄꯥꯏꯔꯛꯏꯕ ꯐꯣꯟꯗꯣ ꯍꯜꯂꯣ ꯐꯥꯎꯕ ꯍꯥꯏꯔꯛꯇꯦ꯫ ꯃꯦꯀꯤꯔꯥꯁꯅ, ꯅꯔꯣꯟ ꯊꯣꯛꯇ꯭ꯔꯕꯣ ꯅꯪ? ꯀꯩꯗꯧꯕꯩ ꯇꯧꯔꯛꯏꯅꯣ ꯐꯣꯟ? ꯍꯩꯅꯗꯦ, ꯑꯣꯏꯅ ꯁꯤꯜꯂꯛꯑꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ꯫ ꯀꯩꯅꯣ ꯃꯊꯥꯅ ꯃꯊꯥ ꯁꯥꯕꯅꯦ꯫ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯗꯣ ꯀꯥꯏ ꯊꯩꯗꯣꯏꯅꯣ? ꯑꯗꯨ ꯍꯪꯒꯦ ꯇꯧꯕꯅꯤ, ꯊꯩꯐꯝ ꯂꯩꯔꯕꯣ? ꯑꯁ ꯀꯗꯥꯏꯗꯅꯣ ꯂꯩꯇ꯭ꯔꯤ, ꯃꯅꯤꯇꯣꯝꯕꯣꯏꯗ ꯊꯤꯔꯛꯑꯣꯅ ꯍꯥꯏꯈꯤꯕꯅꯤ, ꯃꯁꯥ ꯈꯪꯗꯦ ꯀꯣꯟꯅ ꯄꯨꯔꯛꯇꯣꯏꯅꯤ ꯇꯥꯎ꯫ ꯑꯣ, ꯅꯨꯄꯤ ꯐꯥꯕ ꯀꯥꯏꯗꯣ ꯇꯧꯔꯤꯅꯤ ꯅꯪꯒꯤꯁꯦ? ꯍꯣꯏ ꯌꯥꯔꯦ, ꯀꯩꯅꯣ ꯐꯣꯟ ꯇꯧꯔꯛꯏꯁꯤꯕꯣ? ꯊꯧꯕꯥꯜꯒꯤ ꯐꯥꯝꯗꯨꯗ ꯑꯣꯏꯅ ꯊꯩꯒꯦꯔꯣ? ꯂꯥꯞꯃꯜꯂꯦ ꯍꯥꯏꯒꯗ꯭ꯔꯣ? ꯍꯥꯏꯊꯔꯛꯄ ꯇꯟꯕ꯭ꯔꯣ? ꯕꯥ ꯆꯞ ꯆꯥꯔꯦ, ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯦ ꯍꯥꯏꯔꯒ ꯄꯨꯔꯛꯂꯒꯦ, ꯅꯣꯏ ꯑꯥꯗ ꯂꯩꯔꯝꯃꯣ, ꯊꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ꯫ ꯃꯦꯀꯤꯔꯥꯁꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯒꯥꯔꯤ ꯑꯃꯗ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯦꯀꯤꯔꯥꯁ ꯍꯣꯏ ꯍꯥꯟꯅ ꯃꯐꯝꯗꯨꯗ ꯌꯧꯏ, ꯑꯗꯨꯒ ꯀꯥꯁꯤꯡ ꯁꯦꯡꯗꯣꯛꯏ꯫ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯔꯣꯖꯔꯒ ꯁꯤꯜꯚꯤꯌꯥꯒ ꯂꯥꯛꯏ꯫ ꯁꯤꯜꯚꯤꯌꯥꯗꯤ ꯇꯁꯦꯡꯅ ꯁꯥꯎꯔꯤ ꯔꯣꯖꯔꯅ ꯇꯧꯔꯤꯕꯗꯨꯗ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯎ ꯌꯥꯗꯦ, ꯒꯥꯔꯤꯗ ꯑꯗꯨꯃꯛ ꯐꯝꯃꯒ ꯂꯩ꯫ ꯔꯣꯖꯔ ꯒꯥꯔꯤꯗꯒꯤ ꯄ꯭ꯔꯞ ꯀꯨꯝꯊꯔꯒ ꯃꯃꯥꯟꯅꯕ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯏꯇꯥꯎ, ꯅꯨꯄꯤꯁꯤ ꯐꯥꯔꯒ ꯄꯨꯔꯛꯄꯅꯤ, ꯆꯦꯟꯒꯤꯗꯕ ꯌꯥꯝ ꯃꯥꯜꯂꯦ, ꯑꯝꯇ ꯐꯥꯃꯤꯟꯅꯁꯤ꯫ ꯔꯣꯖꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ, ꯔꯣꯖꯔꯒꯤ ꯋꯥꯇꯥꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯔꯣꯖꯔꯗ ꯄꯨꯟꯅ ꯌꯦꯡꯉꯤ꯫ ꯁ꯭ꯔꯤꯅꯤꯕꯥꯁꯅ ꯇꯟꯖꯥꯗꯨꯗ ꯀꯥꯔꯟ ꯑꯃ ꯐꯨꯖꯤꯜꯂꯤ꯫ ꯏꯇꯥꯎ, ꯅꯪ ꯋꯥꯇꯥꯗꯨꯗꯤ ꯇꯨꯝꯕꯁꯨ ꯄꯨꯟꯅ ꯇꯨꯃꯤꯟꯅꯁꯤꯒ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯤꯕꯣ꯫ ꯁ꯭ꯔꯤꯅꯤꯕꯥꯁꯀꯤ ꯋꯥꯗꯨꯗ ꯔꯣꯖꯔꯗꯨ ꯁꯥꯎꯔꯒ ꯂꯥꯎꯈꯠꯂꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯂꯧꯔꯨꯔꯒꯦ, ꯅꯣꯏ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯁꯤꯜꯚꯤꯌꯥ ꯁꯥꯎꯔꯤ ꯂꯥꯛꯑꯒ ꯀꯥꯗ ꯆꯪꯈ꯭ꯔꯦ, ꯑꯗꯨꯒ ꯔꯣꯖꯔꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯥꯝ ꯇꯣꯟꯅ ꯊꯣꯡꯒꯤ ꯃꯄꯥꯟꯗ ꯂꯦꯞꯄꯒ
thongda tingak yengduna lei. Mani tombana mai matang wara male lao kari no chana ba yenglusi. Asi hairaga makhoi ahumdu pot awara pa lei bachatkhri. Asamna numito haukhri. Roger gi mungda Roger nupi chele haiduna pau pikhri. Pau tabada Roger gi mapa Robindro du saurapti tawi. Adubu thoidokpa wa haide. Pau phangbanina haidokpa khotpa chatnaba tawkhri. Silasu mamang nupi lawba lai aduga makhoi puna chatkhri. Somdana Thoisna do class da phamduna lairi. Bidyana khatli Thoisna gi manak chinsilaktuna. Bye nangama section gi lari yam haiba nupa class 10 da second la third position la lawgi nupa tu khangbra. Roberto aduna haibiyo haireba. Na daw yari na asi try tahoru. Thoisna Bidyana hariba wadu thausade kanna notebook ta note sili. Ta roina haise. Yam taning de chalo he exam ku ida kan sida mathayam sari ko e ado gam ta sangde. Nangdi angau bini nupa phangoi be manak ari biyora laini. Asi haraga Bidya phet lai thoktuna laikri. Ashumna class mathang tawkhraga break ki matamda makhoi do canteen da achapo charu si haiduna thoklai. Makhoi na canteen tholakpada Thoisna hoi gi matungda Robert kamagi mamanaba sidar kasu matungda tapna inai. Canteen da Thoisna na chaga da bachapo sing hairam laga makhoi gi phampham da muk lai. Robert hoi su Thoisna hoi gi nakan da phammi. Thoisna haina daba madi oi masadu adubu ma karim ta haide achapo puraga chapo charaga paisa piramduna canteen dagi mapan thoklai. Robert tablap na tungdagi Thoisna bu kaurai. Thoisna tasina da video dumak chatli. Robert amuksu Thoisna kainum ta haige. Thoisna anira kaurakpadu do onthoi. Robert kai lairage. Nangi bio ki practical do sin baloraba. Lure dem to waisage. Siage to bani. Loidri sin baudri. Asi airam laga mai lai thoga chatkri. Robert to hai bangam da dumak lai hawi. Nakanagi sidarna. As nupa ma de nang hai ni araga si swai deba. Ngam da bai nei su. Masak se urgai ta ngam deba. Inkhalakpa matang ni apam nuksi hai basidi loina mak phawi. Kanana su thing bangam de. Nungsi haina phongdok lubada ikai ningai su oidi. Yade haraktuna sauru basu yaroi. Masidi migi apam bahai baduni. Haira e haiduna sauru basu yaroi. Magi thamoi da phawri badu chumna mingon da haidok sarak pakhaktani. Asumna namitu sahokhri. Makhoi mari tinarambadu Roger sunu pisian khri. Amadi pakhang pham haidok kadawri. Asumna tha ma hokhri. Thoisna ga Mekiras kasu unarasu kauna khidri. Thoisna oi da gari gi haibadu su. Mekiras Thoisna da call taw khidri. Mani tombado ina call tawrai aduga hairai. Mekiras ki mawong do karino. Nungsi bagi ni haisira. Kari gi nungsi de haibasu yaroi. Magi mawong do. Adubu Thoisna di karimata khanda dumak lai. Mekiras na mangon da kauraktabadu da. Madi wayam sangle haiduna khan krabani. Nongma Mekiras Instagram da sumi yengbada Thoisna thenglaki. Thoisna chingtha maina username changlaga yengbada photo ani kakta thagali. Amane school dress da makhoi mamanabi mari namba. Aduga matomta namba amaga Mekiras follow tawsira tawgumsira haiduna ngai khanjanai. Wakhalda aibu tawsira tawgumsira. Sakti bajna kakpani. Era tawge mana sumngam hanya ponteba. Nusiradi nusiri. Khangninga sidai di haugeba. Ai ma aigi khotai na thoga chet mangam rengeba. Asi khana Mekiras Thoisna da follow tawsinkhri. Aduga khantharuba tawda WhatsApp ta changduna Thoisna gi number da message thajili. Message haram laga phone log tawsilaga makha da kumtharai. Makha da kumtharakpada machi ani dula ammi. Mekiras ki mapa bungsi ahalo silakpagi khara sonba haure. Ngasi su masa singam de haiduna laibani. Mekiras na badu doctor kauduna yenghalibani. Doctor na thoidokpa karisu laite. Potha hallo thabak tawhanbiranu haina hairami. Aduna thabak khudimang Mekiras ta tare. Aduna Mekiras su yamna chinkhre. Tangkai tawramba loina mak mana pura poibana. Monica na thabak na kamai tawrige na. Simsa adum yana ba tawri duni. Menes ti khara ngamdri sum tawraga ngamakani. Bonita na thabak to phajana tawko bunga. As angang macha gi type taibo. Haidradi kaino nang si angang ni ne. Hoi si semsi ai gyan tai. Ado angang gi di poraktro. Machi ani don sinduna hanglai.
Bonitana mache ahani, ado Monicana mache yaimani. Bonitana, Purakti, Angang Hospital de Thamkri, Yingsin Bawale, Soidringa. O Purakti, Angang the Hospital de Thamkrani, Yingsin Bayam Wale, Soidringa. Mekirasna, Sida Masuya Basida. Kanani Yingsin Binia, Mata Amani, Ngangna Badania, Imasika Pabunga Tuna Hanuni. Asumna Wari Sanaraga, Machi and Isumayum the Hankri, Mekirasuma Pagi Karina Yanglamnaga, Magi Kadalai. Aduga Tabaki painting la Ribasindu, Malushina Botnay, Tabak to Lushila for the Puntare Takri, Ponying Lubada Toisnagi Mrs. Reply later me, Aduba the Mekiras Momonolai. Toisnana Kaino, Nangna Mrs. Katarisina, Kailera Mekirasna, Kaidorage, Tarapogeadro. Toisna all late, Aduna Mekiras Pondolo to Silamlaga Mutamkri. Pony Pantara put the Mekiras Saxana of Makada Kumtai. Mapaga Mamaga Hana Pumdana Lerami, Masu Pumtai, Aduga Chaksabado Howi. Mairabana Tabak Sindu, Kamaka Maitori. Kishuto Yopalated, Adumiari Pabum. Pai, Pazana Nea, Niti Naneto, Nanga Mapuni, Nangami Haidanea, Lak Libamio Shinda, Atiba Wai Season Aduna. Makoy Kaiba Piganuko. Asobo Macha Hibasi, I could mew even a kaibani. Masiko once Hibasi, I could mew even any. Nang employees in Pazanaloina Gatabani. Paisa Pire, Paisa Pire Haiduna, Nang Hibia de Haidunania, Makubu Tabak to Alabadi, Ipana Yadiko, Nang Tawi Habinati, Tunga Taudan Abibani. Mekirasna, Hoi Babu. Makoyani le wari sanaribadu bimoti amadi suras wari marak thatti adu makta aduna lei asumna chak saba loiraga suras ka mekiras kadu kolik phengli suras na tablapna yambung cha item sinta pusila sida saw boloi driya gido nangi dum pusilo kalaga chapado talen tawni da saksi ga chalo e nupi ka su koi bro nangba yambung sa di phajaraga nupi phangdamni na sa ido khangi ai Oh, nang loy kang yari, sasalo silay tabak losin jiko. Yambung sa nang tabak losin doy di dum losilor, ay losilor lagi. Dat, puni losin minasi, kaisyo kaide. Sumay ba ni, nang wari makatarak na ba na. Suras Mekiras na yung lagan nokpit tawzay, Mekiras mabuk chel siyangi, suras makoy imong dalay rambasi, tas yung namaray bagpayay na kali. Asuk sambay mong si dalay ramliba, mayra ba na mabu machatol mani hay na kali. Mekiras na sumanaw no pa ni hay na kali. Bimoti na sumachagum na kali. Asam na mabani tabak sing lusilaga, magi kada sangkri. Mekiras to pondo yung lai, ado butos nagi reply leramdi. Maduda Mekiras kitang bit handa badang na tawi, pamong daipta do na tumlagi hain tawrapada, WhatsApp ta message amalai. Maduda Mekiras ato yung lui, ado butos nagi weramdi. Mekiras WhatsApp chang do na tois nagi chat chang lubani, online lerambado ubada, Mekiras kang saw ng bapui. Online na na Mrs. Kalaktini. Kari mataw no Mekiras ki mataw masana kang zadi, pauri ba ihuldo, kari gi nagsibagi ni haisira, kambal bagi ni haisira, kambal ba paurak libado na di, nung side habadi yaroy, nung sire thamoy singa.